Hello everyone. Ngasisi akhoi step number 6 Vicky Robingi Your Money or Your Life haiba lariksi da piriba akhoi financial intelligence, financial independence and financial interdependence haiba steps singsi oiraknaba hotnabada mana pibe step mapan gi manungda ngasisi na akhoi step number 6 subani ko aduga ngasigi oiba topic ta akhoi ngasai gi hen akhoi expenditures kamaina handhangadage habigi concept sida authors in piba yamna phajaba concept ang khafiri masidai sida ngasi introduce tawdu se akhoi authors in haise frugality haba concept ang khapiri akhoi myoba moini hingba tamda khona frugally hingba je kamaina hingani frugality haba jigi meaning se kari no aduga masina akhoida matau karamna akhoida hena senji yamna salhandana hingbada kamaina mateng pangi haiba concept to niko aduga ngarang akhoi kamenda haiba like your money or your life haisi akhoi swaida kai phangadage ai swaida kai phangadage khangde te sengna ko akhoi swaida ngasai gi larik siam phangbai chang siam watli ado khwaidi soidaba ngasai amazon natraga flipkart gi leragadi chuchoi soidana phangani haibdu mai ponji thamjage aduga ngasigi makha tarakpada ngasai gi huje aina thamjage ba ngasai akhoi authors in haisi akhoi na paisa se yamna plenty oina leiba aduga not in excess haiba concept ang piriba aduga amu asai masidai sida haise akhoi na frugality yamna frugal oiba lifestyle amada hingba haiba awna frugality haiba pose kaino hai matamda akhoi na meaning ji yeng taragadi authors na pirisi akhoi na leijariba posak se enjoy tawgi hainabi amadi madu ngambagi mangonda characters ama build tawdu frugality kawe hai aduna ngasai akhoi myo ayamada kedoge hai kanda ngasai gi akhoi gi dress suppose a dress taraung lei duneba tawdabu ngasai magi taradu leisure dress taradu setpagi enjoy tawgi nungai bidu degidi mi je ayamana ngasai gi anouba mana apamba dress ama leibigi nungai bisini hena mangonda lei Asai mai leiba taradu kaimna tabai type ta thamamaga aduga ngasai anouba ama leibisi trama thoyung suarni then amu anouba ama leiba ko anouba ama leiraga maduda phangba magi nungai bam leiriba sigi sidana hena mi singsi hena khoige paisa spend toba aduga aduna ngasai gi monda frugal lifestyle se leite haba awna frugality hai sidana frugal lifestyle se kaino aigi leijari akhoi myoba khudima akhoi phanam leite hai tarju aigi leijaba pot myamam lei now haiba potu leijariba potu bo aina yamna phajana sijinabagi aduga maduduma aina phangidu phaginate phangdaw mi su myamam leini ado haiba potu bo aina yam phajana any dress obi car obi yum obi anything haiba potu khoina yamna phajana sijinaba ngamba amadi mong tana phajana aina adu sijinaraga aduda aina nungaiba lawwa ngambado madu frugal oiba lifestyle ne na hai aduna ngasai gi akhona ngasai akhona kaima anouba pot ama leibagi thrill du dagi adugi nungaiba du dagi di ngasai akhona aigi leijariba pot tu bu sijinabagi or aduma leiba dugi nungaiba phawdo madu na hena helaba matamda yobji ngasai akhona frugal oiba lifestyle ama ko awna ngasigi akhoi step number 6 sida authors in high kaino hai kanda akhona any paisa is akhona spend to yo myam si aigi life energy je spend to thoini aigi tanglaba matam tanglaba aigi kind of energy si akhoi loi meter ne hai punsi ji fix nai tar akhona hingi je ko awna fix oina piraiba matam amadi aigi energy resource aina sizina thokanda ai paisa talini then paisa duna mo aina kaimba ma sina thokhiba haiba je ai paisa duna te akhoi sinai je paisa du ding haktang dugi transition ne but akhoi sinai aigi matam amadi aigi energy do sinara kanda aina pami furit ama phangine sina thokragan so aduna asai higher posi kamaina khon aigi life energy amna khoi section bam sang haba unnecessarily kedawi dong ta aigi life ki energy amadi time kedawi pithokadoino kaim kanda ba pot amagi damakta aduna sigi concept sida khoigi ngasigi step number 3 subada authorina kamaina akhona senji hena save tawdage haibagi matangda mana step 10 khpi step 10 ji irai lai ba ngaktani adubo amukan akhona remind tawa hitare so first up
mana haise don't go for shopping ko masima khoi yam kan chatte ai sai oi ai pot yam legan daw ni amrom da haiga ko phiron gum basi chahi ama ni leraga ama khak ani khak leiba mi ni hai tare so adubu myo myam am lei yam toi toi na legan ba akhoi khongau actor upu than chandong ngai leiba so sum bajing sai gi akhoi authors na haise don't go for shopping. Then number 2 da live within your means ngasai gi akhoi na ai gi capacity gi wang ma da akhoi na pamba pot ama leisal lura kanda ngasai credit card te ni khangde ma deng khangde aduga pra debt ta dum leiba debt tu na maram ora kanda dum akhoi ngasai gi dum adu da singna wo hana da punsi chu pathau su bai phiam da leiba sumba myam se akhoi thok taw nate. Then number 3 da take care of what you have high. Take care of what you have high sida asai authors na thami si kai no hai kan sida ai leisure ba ai haksang hai bai haksang hai je ai already nature piramam ni. Then odege atopa khoi gi pot myam ama khoi da leiri ko ai gi oiba gari oi bai then pot chai anything ai gi life ta leiba mobile phone oigera haiba myam se ke dore asai gi aina haiba pot si asuge matik phajana section na seasonary matik haiba pot tu kuina sali matik aina anowa ama leibigi darka tu akhoi da handhaduini then servicing tawge paisa mangoi juini aun haiba jing si asai gi akhoi na pathok tabigi tawni taseng na pathok agan da di haiba jing si cost lo mak chatlebo. Then number 4 da wear it out haiba di ai any pot ama leisure matam da fruit oigara khongao oigara gari oigara anything leiba matam da mobile phone bu orsu ai de khoi mobile phone sa including ei sindia de ka su leita haiba pot tu tasengna darka ta bu sijinna bu ai tasengna pot tu hek sijinna ba yarak trabau da sina ba hai tare tasengna ai hata model na wong thole na panglei de leiba na ta ba free na wong thole play de leiba na ta ba design na wong pa me leiba na ta ba samai to na authors na haiji wear it out tasengna hata sina ba yada ngai Pibam do your wow that Akena I luxury possess in the season of Hinavi Tamba. Then number 5, do it yourself. Kamatam da Pena I shana to we have a pot mamley Punsida Adoga Aina Mi Kauraga Taragadi a Pesha Chatpa Natraka Atopa Mim Dina to Hontaga de Pesha Chatpa. Other high report to I shana Toragadi Chatlu to never Masama Satabok Mamma. Then number 6, anticipate your needs. I get Darka Tabadu Pena Pazana Kangaga. Haiba potu da khatang akhoi ai life energy ji thadaba. Then number 7 da any pot ama anowa ma leibe oibai ama tawai haiba posi taw matam da khoina phajana research tawba quality yengba durability then multiple use cam sinabai pricing na chingba. Then number 8, buy it for less. Haiji ujikan khoi online ko myam la khudagi samanaba pot imphal daina policing therapy du online du policing ni pan da phang ju myam am lei sumba mong je khoina sijinaraga ngasai gi samanaba pot to khoina cost saving to yai haba. Number 9 da meet your needs differently. Haidi aina darka tai pot posam le khalaji haiba pot aina different way amada hena hongna kariba replacement oigera something aina haiba pami pot to need to be fulfill tawwa tawdabu haiba pot to khoina hena cost handaba mong da kariba way amada differently manage to we ataraga di madu yam darka tai haba. Aduga number 10 da masai mathak ta pigre step number 1 din 9 baw je follow to biyo haiba sumain to na kamaina khoi gi hena khoi saving to gani aduga masai ge khoi frugal lifestyle ma hingba haiba gi meaning ji asai gi Vicky Robin gi step number 6 ni your money or your life haiba like gi haiba point je thamjaraga masi matang zero senjage thank you for watching.